Al Jazeera te irakpa report ki matungi na sumna haidi the Pakistan minister warns of possible Indian military strike in 24 or 36 hours. Aduna Pakistan amadi India ke marakta at any moment strike to na kibiya. India na hana strike to biya. Maramti ngarang Prime Minister Narendra Modi amati magi Security Council ki maru makok oibsing asiga loina phamkre amasung discussion tawraga Prime Minister ki side tegi military da power sinakre. You can do whatever. Adugi matungda hujik Pakistan ki side tegi su haikhre madudi masigo statement jipirakre madudi India ki side tegi Indian military na strike to bi Pakistan da 24 dagi 36 hours ki manungda. Adu arbiti India mati Pakistan ki marakta war oi baki wani. India na ahan bi strike kariguma tawraba adu edi makoi ki side tegi strike oirani. War tawnra kadori se masi Jammu Kashmir de tawdoribra line of control do tawdoribra adu tawbrabati yaisini yamna sathina hojik tension ni high tension ni mafom kudingda masigi matang ase nainare adura Pakistan gi defense minister duna ngarang Prime Minister Narendra Modi khoigi meeting asi tawdringai mamang de so haikhre maldi India na Pakistan de attack tawrabi yai numit nini humni sigi manung daidro hojik condition chile war tawrabade khodi am pamjada adu war tawradi karam tawrakadori mafatu ti tungda khangre. Prime Minister Modi na operational freedom na ida pirise masi career 247 da pirakmo paugi matunginda Ajit Doval Rajnath Singh amadi chawrba Security Council amani phamgrise masi matungda hari pau si thorak libani madudi operational power pire Indian military ki ta Indian military da masi strike operational power habisi strike tawbagi power do sinare haibani India amati Pakistan ki marakta asumna condition oire kanai si tha bu tha jarakte adubu handagi oirak pase masida chakthek narak pa kathek narak pase masina khangbang amnatuna amaktang di taunaraki haibagi Al Jazeera dati iri 24 to 36 hours ke manungda oipa yai Indian na strike ase haiduna Pakistan ki side ki mention tawrak I aduna Prime Minister side ki masigi order ase military power military haisida navy lairi air force lairi ground force lairi makhoida loin sinakre aduga mini micro wap of the politics ka habidi leadership siga tan da su thau tani haipa any hanadi any case amada asi tawchira asum tawroi hai tawchira haibisida akhoi political leaders sing Prime Minister ama loina haina tanra ma thau tai sini adubo handaki matang sida permission loina pithokare aduga military singna army singna navy singna air force singna nakoina phani haibdo kaide attack tawgera line of control da Pakistan gi mokhoi gi terrorist ki adugumba adda leikhri hairi adu singdu attack tawdoribra natraga mokhoi gi military base ta tawdoribra natraga mokhoi gi launch pad ta tawdoribra natraga mokhoi gi navy port ta tawdoribra kaide tawdoribra masi punmak ase sinnakhre aduga masi powutani ekhoina khangise atai di secret wani madui matungda mokoina kari plan program sanarlaga kamain tawdori karamba timing tawdori karam main tawdori madupur makti mokoi wani hoju khawda open wa mayamna lin raklise Prime Minister side gi arm post power sinakre asi bhautani aduga mokoina karam matamde attack tawni tawroi aduga tawduduna tokhidori brapun mak asidi mokoina khangrabani makhagi update lakani hoju khawda India da masi matang si bhautani ni nainari se